Malemgi mafam amada asigumba thawdok leitri. Nangi thawdok asina ahanbani munna taw haigadawriba wa ase. Aduga nangna kana amatadasu haidokpa yade. Haidokpa matamda nangi aroiba oigadawribani. Nupa amagi khonjelda hairakpani wa kharase. Adubu wa hairakliba asigi miwaidi masak uba ngamde. Kanano karino khangde. Khumlai yamna tappa nupi amagi khonjelda haibiyu hekta karamba wafamno haibado. Aduga karigi kanamatada haidokpa yadribano. Nupa aduna amuk khumlai maram kaya ama leibagini yadriba. Adubu kona amuk hairage. Ngasigi oinadi haigadawriba wa ase munna taro pukning jothoktana. Hoi ai tazarage haibiro karamba wano haibado. Siba kauba naidaba omorgi mingthol piramlaba miyoibana khwaidagi hainadaba jiba mayamsingi manungdagi ama oiriba hek ubada kiduna hatoknaba hotnariba machu naiba lin haiba jiba ado nangna onba ngamjaro oningba matamda onba ngamjaro. Hairakliba wa aduda nupi adu ngakna khummi. Linbu kamdawna omorgi mingthol phanglibano. Omor haiba asidi siba kauba leitaba adubani. Adubu lindi siba nairiba sidi. Nupa adu makhol khajik thokna noktuna makha tarai. Chummi nupi macha nangna hairibda. Adubu taibang palasina khangdaba achawba maram ama lei. Maram asisu aina nangonda haibirage munna taw. Kamdawnano miyamna khangdriba. Aduga sakudaba nangna kana. Karigi aigi ifamda asumna laktuna wa kaya ama hairiba. Ai pumnamak haigi nupi macha. Adubo ahanba oina wa ase taw. Khoyum lai. Taibang semliba mapuna taibang palda. Nong madol thagtagi yengtharakpada. Malem taibang palda ahal oiraklaba. Chahi yamlaba kayana. Sonna wana leibadu ubada ngai mandraduna asumna hairami. Hai tabra inai achanba aigi nakta yamna thuna law arubu wari ama leire nanga tanadaba yadaba. Ningthau adugi wadu tarabada kuithadana manai adu laktuna khuru kunduna kari wanu iningthau ibungo nanaiga tanadaba yadaba ama leire hairibadubo. Atai kari natte aina semgat sagat kiba malem taibang palase ai yengba ngamdre. Nongma natraga nongma numit khuding mafam amada natraga mafam amada miyoiba ase siba naiduna leire mikap mirau khol nungtigi tare ai masi yengba ngamdrene he. Ingak ngakre magi ningthaugi wadu tarabada aduna ngakna thajadaba amaga loinana khome. Karinoda iningthauna hakna haibiriba wa adubo taba yadre. Miyoiba kauba jiba sina siba naidrabadi kamdawna pikraba malem taibang pala sida mi kauba sina khundaga dawri. Siba naibagi malem mutribani. Miyoiba kauba sina siba nairamdrabadi. Leiriba miyamasi kamdawna leiga dawribano. Amuktang khanthabiyuba. Chummi. Nangna hairibado. Aina prithibi asi sarakpada. Pikna sakri. Mase aigi asoibani. Adubo ai makhoina chahi yamlakpagi sonba waba ubase ai yengba ngamlaktre. Amadi aina malem taibang pal sembada ahanba puthokkiba jibasu miyoibani. Aduna ai makhoibu yamna nungsirure. Aduna ai makhoida omor mingthol ase pirage haina khankhri. Ningthaugi wani magi apambani mana pambada kanana thingba ngamgani ngamde kana amana thingba ngamde athoibadi mahakni. Achanba manai adu upai leite magi wa tabiraroi khalladuna asumna khumlae. Hoi iningthauno pamlabanina thabak oina tawbiro. Aina kari tawjau haibano sengna haibiro. Ningthau adu magi sanagi tangbalda famduna leirambadagi tapna hogatuna kumtharakle. Aduga magi manai manakta nakna leptuna. Laiwa ama aina namu taibang amagi manakta chatuna piruba pami. Adubu piga dawriba laiwa ase aduki matik kanba laiwa taraina chatuna piruba yade.
ꯑꯗꯨꯗꯤ ꯀꯝꯗꯧꯅ ꯄꯤꯒꯗꯧꯔꯤꯕꯅꯣ ꯏꯅꯤꯡꯊꯧ? ꯈꯣꯌꯨꯝ ꯂꯥꯏ ꯑꯩꯈꯣꯏꯅ ꯏꯁꯦꯡ ꯁꯦꯡꯅ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯊꯣꯛꯇꯨꯅ ꯄꯤꯔꯨꯕꯗꯤ ꯌꯥꯗꯦ. ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯕꯤꯌꯨ. ꯃꯁꯤꯗꯅꯤ ꯑꯩꯅ ꯋꯥꯈꯜ ꯁꯥꯔꯤꯕꯁꯦ. ꯀꯔꯤ ꯇꯧꯕ ꯌꯥꯏ, ꯀꯔꯤ ꯇꯧꯒꯗꯧꯕꯅꯣ? ꯂꯥꯏꯔꯩꯕꯥꯛ ꯑꯁꯤꯗꯒꯤ ꯇꯥꯏꯕꯪꯄꯥꯜꯗ ꯆꯠꯄꯁꯦ ꯀꯅꯥꯅ ꯉꯝꯒꯅꯤ? ꯂꯥꯏ ꯑꯩꯈꯣꯏ ꯅꯠꯇꯕꯗ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯅꯥꯏ ꯑꯅꯤꯗꯨ ꯎꯪꯗꯨꯅ ꯃꯊꯥ ꯁꯥꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯍꯣꯏ ꯃꯥꯏ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ. ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯎꯪꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯅꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯅꯣꯛꯃꯤꯕ ꯁꯛꯐꯝꯗ ꯍꯥꯏꯔꯛꯏ. ꯂꯩꯔꯦ, ꯎꯄꯥꯏ ꯑꯃ ꯂꯩꯔꯦ. ꯑꯩ ꯊꯥꯖꯩ ꯏꯅꯤꯡꯊꯧ. ꯃꯍꯥꯛ ꯈꯛꯇꯅ ꯉꯝꯒꯅꯤ ꯍꯥꯏꯕ. ꯁꯪꯁꯥꯔ ꯑꯁꯤꯗ ꯃꯥ ꯅꯠꯇꯅ ꯂꯩꯔꯣꯏ. ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯈꯨꯝꯂꯛꯏ. ꯀꯅꯥꯅꯣ? ꯃꯍꯥꯛ ꯑꯗꯨꯗꯤ ꯍꯥꯏꯌꯨ. ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯅꯤ. ꯑꯃꯨꯛ ꯁꯣꯏꯕꯗ ꯂꯣꯏꯔꯦ. ꯃꯍꯥꯛꯅꯕꯨ ꯉꯝꯒꯗ꯭ꯔꯅꯦ ꯅꯪꯕꯨ? ꯏꯅꯤꯡꯊꯧ, ꯑꯇꯩ ꯀꯅꯥ ꯅꯠꯇꯦ. ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯕ, ꯁꯥꯏꯑꯣꯟ ꯑꯣꯟꯕ ꯉꯝꯕ, ꯆꯥꯎꯈ꯭ꯔꯕ ꯁꯥꯒꯔ ꯀꯣꯜ ꯑꯁꯤꯗ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕ ꯎꯆꯦꯛ ꯑꯆꯧꯕ, ꯐꯖꯈ꯭ꯔꯕ ꯋꯥꯍꯣꯡ ꯑꯗꯨꯕꯨꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ. ꯃꯍꯥꯛꯀꯤ ꯃꯁꯥ ꯅꯥꯝꯃ ꯑꯃꯈꯛꯅ ꯍꯨꯝꯕꯗ ꯇꯦꯟꯖꯩ ꯂꯤꯁꯤꯡ ꯉꯥꯛꯄ ꯉꯝꯈꯤꯕꯗꯨ ꯀꯥꯎꯕꯤꯔꯕ꯭ꯔꯅꯦ ꯏꯅꯤꯡꯊꯧ? ꯀꯥꯎꯔꯕꯅꯤ ꯇꯁꯦꯡꯅ ꯅꯤꯡꯊꯧ. ꯃꯍꯥꯛ ꯃꯊꯥ ꯁꯥꯕꯅ ꯍꯦꯟꯈꯤꯗꯨꯅ ꯋꯥꯈꯜ ꯊꯣꯛꯇꯕꯅꯤ. ꯄꯨꯝꯅꯃꯛ ꯐꯥꯖꯤꯟꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯣꯃꯣꯟ ꯅꯣꯛꯂꯦ. ꯑꯅꯧꯕ ꯑꯁꯥ ꯑꯃ ꯎꯔꯛꯂꯕꯗ ꯑꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯗꯤ ꯑꯆꯥꯟꯕ, ꯍꯧꯖꯤꯛꯃꯛ ꯋꯥꯍꯣꯡ ꯑꯗꯨꯕꯨ ꯀꯧꯔꯨꯔꯣ. ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀ ꯇꯥꯟꯅꯔꯁꯤ. ꯑꯗꯨꯒ ꯃꯥꯅ ꯂꯥꯛꯄꯗ ꯆꯥꯅ ꯊꯛꯅꯅꯕ ꯀꯌꯥ ꯑꯃꯁꯨ ꯁꯤꯜ ꯂꯥꯡ ꯊꯤꯜꯂꯕꯅꯤ. ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯇꯥꯔꯕꯗ ꯃꯅꯥꯏ ꯑꯗꯨ ꯊꯤꯟꯊꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯈ꯭ꯔꯦ. ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯇꯧꯅꯅꯕ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯑꯗꯨꯅ ꯆꯠꯈ꯭ꯔꯕꯗ ꯃꯍꯥꯛꯀꯤ ꯐꯝꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯇꯞꯅ ꯐꯝꯊꯩ. ꯑꯗꯨꯒ ꯇꯞꯅ ꯑꯁꯨꯝꯅ ꯃꯊꯣꯝꯇ ꯁꯣꯟꯖꯩ. ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯁꯦ ꯊꯨꯡꯂꯒꯅꯤ. ꯃꯤꯑꯣꯏꯕ ꯀꯧꯕ ꯖꯤꯕ ꯑꯁꯦ ꯁꯤꯕ ꯅꯥꯏꯔꯔꯣꯏ. ꯍꯔꯥꯎ ꯃꯤꯅꯣꯛꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯅꯤꯜꯂꯅꯤ. ꯍꯔꯥꯎꯔꯦ, ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯥ ꯂꯥꯝꯕ ꯈꯨꯅꯣꯛ ꯑꯃ ꯅꯣꯛꯆꯩ. ꯁꯣꯝꯗꯅ ꯋꯥꯍꯣꯡ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯄꯥꯎ ꯇꯥꯔꯕꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ. ꯑꯗꯨꯒ ꯃꯥꯒꯤ ꯑꯆꯧꯕ ꯃꯁꯥ ꯑꯅꯤꯗꯨ ꯈꯟꯗꯣꯛꯇꯨꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯟꯊꯣꯛꯆꯩ. ꯃꯥꯒꯤ ꯃꯁꯥꯅ ꯀꯜꯂꯛꯄꯗ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯁꯤꯠꯄꯒꯨꯝꯅ ꯇꯧꯏ ꯃꯐꯝ ꯑꯗꯨꯗ. ꯍꯦꯛ ꯎꯕꯗ ꯐꯖꯩ. ꯑꯉꯧꯕ ꯃꯆꯨꯒꯤ ꯋꯥꯍꯣꯡ ꯑꯗꯨ ꯀꯣꯛꯊꯛ ꯑꯗꯨꯗ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯃꯇ꯭ꯔꯣꯛ ꯑꯃꯁꯨ ꯃꯥꯒꯤ ꯃꯒꯨꯟ ꯍꯥꯞꯂꯤꯕꯒꯨꯝ ꯇꯧꯔꯤ. ꯋꯥ ꯉꯥꯡꯕ ꯉꯝꯕ ꯂꯥꯏꯒꯤ ꯋꯥꯍꯣꯡꯅꯤ. ꯑꯗꯨꯅ ꯑꯁꯨꯝꯅ ꯃꯅꯥꯏ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯔꯤꯒꯤꯅꯣ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯀꯧꯔꯤꯕꯗꯤ? ꯑꯆꯥꯟꯕ ꯃꯅꯥꯏ, ꯈꯨꯝꯃꯨ. ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯧꯒꯠꯇꯨꯅ ꯆꯠꯀꯗꯕꯁꯦ ꯌꯥꯝꯅ ꯇꯜꯂꯤ. ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯟꯕꯤꯔꯅꯨ. ꯅꯪꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥꯔꯤ ꯑꯃ ꯂꯩꯔꯤ. ꯅꯪꯒꯤꯗꯃꯛ ꯏꯅꯤꯡꯊꯧꯅ ꯆꯥꯅ ꯊꯛꯅꯅꯕ ꯀꯌꯥ ꯑꯃꯁꯨ ꯂꯥꯡꯍꯧꯔꯤ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯂꯥꯛꯑꯣ. ꯑꯩꯒꯤ ꯏꯊꯛ ꯑꯁꯤꯗ ꯇꯣꯡꯈꯠꯂꯛꯂꯣ. ꯑꯗꯨꯒ ꯆꯠꯈ꯭ꯔꯁꯤ. ꯇꯥꯔꯨꯔꯁꯤ ꯅꯤꯡꯊꯧ ꯃꯥꯅ ꯀꯔꯤꯕꯨ ꯍꯥꯏꯔꯛꯄ. ꯑꯁꯨꯝꯅ ꯃꯅꯥꯏ ꯑꯗꯨꯒ ꯋꯥꯍꯣꯡ ꯑꯗꯨꯒ ꯅꯤꯡꯊꯧꯀꯣꯜꯗ ꯂꯥꯛꯂꯝꯃꯤ. ꯋꯥꯍꯣꯡ ꯑꯗꯨ ꯂꯥꯛꯄ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯦ. ꯍꯧꯅ ꯂꯣꯟꯆꯠ ꯀꯥꯏꯗꯦ ꯋꯥꯍꯣꯡ ꯑꯗꯨ ꯃꯔꯨ ꯂꯨꯛꯅ ꯅꯤꯡꯊꯧꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯦ. ꯏꯒꯤ ꯅꯤꯡꯊꯧ ꯏꯅꯤꯡꯊꯧ, ꯇꯥꯏꯕꯪꯄꯥꯜ, ꯇꯔꯪꯄꯥꯜ ꯄꯨꯝꯅꯃꯛ ꯁꯦꯝꯕꯤꯔꯤꯕ ꯂꯩꯅꯤꯡꯊꯧ, ꯊꯈꯥꯂꯣꯟ ꯂꯩꯈꯥꯂꯣꯟ, ꯃꯥꯂꯦꯝ ꯂꯩꯁꯦꯝ ꯄꯨꯡꯕꯨ ꯉꯥꯛꯄꯤꯔꯤꯕ ꯅꯅꯥꯏ ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯀꯔꯝꯕ ꯊꯕꯛ ꯊꯧꯒꯥꯏ ꯂꯩꯔꯕꯒꯦ? ꯇꯥꯛꯄꯤꯌꯨꯗꯣ ꯂꯩꯅꯤꯡꯊꯧ. ꯅꯨꯡꯁꯤꯗ ꯅꯪꯒꯤ ꯋꯥꯍꯩ ꯇꯥꯕꯁꯦ. ꯂꯥꯎ, ꯉꯥꯏꯍꯥꯛꯇꯪ ꯁ꯭ꯋꯥꯏꯗ ꯐꯝꯁꯤ. ꯑꯆꯥ ꯑꯊꯛ ꯁꯤꯜꯂꯤ ꯑꯁꯦ ꯍꯥꯟꯅ ꯆꯥꯈꯤꯁꯤ. ꯑꯗꯨꯒꯅꯦ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ. ꯐꯒꯅꯤꯗꯣ ꯏꯅꯤꯡꯊꯧ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯁꯥꯒꯔꯀꯣꯜꯒꯤ ꯁꯒꯦꯟꯕꯤ ꯂꯥꯏ ꯅꯨꯔꯥꯁꯤꯡꯅ ꯑꯆꯥ ꯑꯊꯛ ꯄꯨꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯧꯔꯛꯂꯦ. ꯑꯗꯨꯅ ꯆꯥꯃꯤꯟꯅꯕ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ. ꯋꯥꯍꯣꯡ ꯃꯥꯅ ꯌꯥꯝꯅ ꯈꯣꯏꯗꯥꯕ ꯑꯃ ꯄꯤꯖꯔꯝꯃꯤ ꯅꯤꯡꯊꯧ ꯃꯥꯅ. ꯋꯥꯍꯣꯡ ꯃꯍꯥꯛꯁꯨ ꯅꯤꯡꯊꯧꯅ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕ ꯑꯗꯨꯗ ꯄꯨꯡꯄꯦꯟ ꯍꯦꯛ ꯄꯦꯟꯖꯔꯦ. ꯑꯗꯨꯅ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧꯅ ꯍꯥꯏꯒꯅꯤ. ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯒꯅꯤ ꯍꯥꯏꯕ ꯁꯤꯟꯊꯥ ꯊꯕꯛ ꯑꯗꯨ ꯇꯥꯛꯄꯤꯔꯣ. ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯂꯩꯃꯥꯏꯗ ꯇꯥꯍꯟꯖꯔꯣꯏ. ꯅꯅꯥꯏꯅ ꯉꯝꯅꯅꯕ ꯇꯧꯖꯒꯦꯗꯣ.
ꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥꯍꯣꯡ ꯑꯆꯧꯕ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯋꯥ ꯍꯥꯏꯔꯒꯦ, ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯡꯗꯅ ꯋꯥꯈꯜ ꯆꯣꯏꯊꯣꯛꯇꯅ ꯇꯥꯔꯣꯗꯣ꯫ ꯃꯗꯨꯗꯤ ꯅꯍꯥꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯨꯝꯂꯨꯆꯣ, ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯑꯃ ꯍꯦꯛꯇꯗ ꯂꯥꯏꯋꯥ ꯑꯃ ꯄꯤꯔꯝꯃꯨ꯫ ꯂꯥꯏꯋꯥ ꯑꯗꯨꯗꯤ ꯑꯇꯩ ꯀꯔꯤ ꯅꯠꯇꯦꯗꯣ, ꯃꯈꯣꯏꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ, ꯃꯈꯣꯏꯒꯤ ꯎꯟꯁꯥ ꯑꯗꯨꯅ ꯈꯨꯏꯊꯔꯛꯂꯕ ꯃꯇꯝꯗ ꯍꯨꯗꯣꯛꯇꯨꯅ ꯅꯍꯥ ꯅꯧꯅ ꯑꯣꯏꯕ ꯉꯝꯅꯅꯕ ꯍꯥꯏꯗꯨꯅ, ꯑꯗꯨꯒ ꯑꯔꯨꯕ ꯑꯃ ꯄꯤꯒꯗꯧꯔꯤꯕ ꯂꯥꯏꯋꯥ ꯑꯁꯦ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩꯔꯤꯕ ꯖꯤꯕ ꯑꯃꯒꯤ ꯅꯥꯀꯣꯡꯗ ꯇꯥꯍꯟꯕ ꯌꯥꯗꯦ꯫ ꯋꯥꯍꯣꯡ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯗꯨꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯅꯤꯡꯊꯧ? ꯑꯗꯨꯒ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯃꯗꯨꯕꯨ ꯇꯧꯔꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯤꯑꯣꯏꯕ ꯑꯁꯦ ꯂꯩꯕ ꯆꯜꯂꯔꯣꯏ꯫ ꯑꯗꯨꯒꯤꯗꯃꯛ ꯅꯪꯅ ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯒꯅꯨ, ꯑꯩꯅ ꯄꯨꯝꯅꯃꯛ ꯐꯅꯅꯕ ꯇꯧꯔꯒꯦ꯫ ꯑꯗꯨꯒ ꯖꯤꯕ ꯑꯃꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯕ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯕꯁꯨ ꯌꯥꯗꯦ꯫ ꯂꯥꯏꯋꯥ ꯑꯁꯦ ꯑꯍꯥꯟꯕ ꯐꯪꯈꯤꯕ ꯖꯤꯕ ꯑꯗꯨꯅ ꯂꯤꯁꯤꯡ ꯀꯌꯥꯗ ꯃꯥꯂꯦꯝ ꯑꯁꯤꯅ ꯃꯨꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯑꯇꯝꯅꯅ ꯑꯍꯥꯟꯕꯗ ꯃꯤ ꯀꯧꯕ ꯖꯤꯕ ꯑꯁꯦ ꯎꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩꯔꯤꯕ ꯖꯤꯕ ꯑꯃꯠꯇ ꯎꯅꯕ ꯌꯥꯗꯦꯀꯣ꯫ ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨꯃꯛ ꯁꯣꯏꯗꯅ ꯇꯧꯖꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯏꯋꯥ ꯑꯗꯨ ꯄꯤꯕꯤꯔꯣꯗꯣ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯊꯧ ꯑꯗꯨꯅ ꯋꯥꯍꯣꯡ ꯑꯗꯨꯗ ꯎꯟꯁꯥ ꯍꯨꯕ ꯉꯝꯗꯨꯅ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯕ ꯉꯝꯕ ꯂꯥꯏꯋꯥ ꯑꯗꯨꯕꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯂꯥꯏꯋꯥ ꯑꯗꯨ ꯐꯪꯖꯔꯕꯗ ꯍꯧꯖꯤꯛꯇꯤ ꯋꯥꯍꯣꯡ ꯑꯗꯨ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯄ꯭ꯔꯤꯊꯤꯕꯤꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯥꯏꯅꯔꯝꯗꯥꯏ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯔꯦ, ꯃꯥꯏ ꯄꯥꯛꯂꯛꯎ ꯋꯥꯍꯣꯡ, ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯑꯆꯧꯕ ꯃꯅꯥ ꯑꯃ ꯁꯣꯏꯗꯅ ꯊꯝꯂꯝꯒꯅꯤ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩ ꯃꯥꯂꯦꯝꯗ ꯆꯠꯆꯔꯨꯈꯤꯒꯦ ꯂꯥꯏꯅꯤꯡꯊꯧ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯋꯥꯍꯣꯡ ꯑꯗꯨ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯄꯥꯏꯊꯔꯛꯄ ꯍꯧꯔꯛꯂꯦ꯫ ꯇꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯣꯏꯅ ꯂꯥꯛꯄꯁꯨ꯫ ꯊꯈꯥꯂꯣꯟ 8 ꯐꯥꯎꯗꯨꯅ ꯑꯋꯥꯡꯕ ꯅꯣꯡꯃꯗꯣꯜ ꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯈꯣꯌꯨꯝ ꯂꯥꯏꯇꯅꯕꯨ ꯃꯤꯠꯅ ꯀꯨꯞꯄꯗ ꯌꯧꯔꯛꯄ ꯉꯝꯕꯒꯤ ꯋꯥꯅꯤ꯫ ꯂꯣꯏꯔꯣꯏ ꯂꯣꯏꯔꯣꯏ ꯄꯥꯏꯊꯔꯛꯄꯅ ꯋꯥꯍꯣꯡ ꯑꯗꯨ 4ꯁꯨꯕ ꯊꯈꯥꯂꯣꯟ ꯌꯧꯔꯛꯂꯦ꯫ ꯃꯇꯣꯝꯇ ꯑꯁꯨꯝ ꯄꯥꯏꯊꯔꯛꯄꯗ ꯋꯥꯕꯁꯨ ꯍꯧꯔꯛꯂꯦ꯫ ꯃꯄꯥꯡ ꯑꯃ ꯌꯥꯎꯔꯕꯗꯤ ꯋꯥꯔꯤꯇ ꯑꯣꯏꯔꯕꯁꯨ ꯁꯥꯒꯗꯕ ꯋꯥꯍꯣꯡ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯑꯃꯨꯛ ꯍꯥꯏꯖꯩ, ꯈꯔ ꯆꯥꯔꯛꯄꯁꯦ ꯇꯨꯝꯕ ꯍꯧꯔꯛꯂꯕ ꯃꯥꯜꯂꯤ꯫ ꯋꯥꯕ ꯍꯨꯃꯥꯡ ꯊꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯏꯁꯥ ꯑꯁꯤꯗ ꯅꯣꯝꯅꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯦꯗ꯫ ꯀꯌꯥꯝ ꯋꯥꯠꯂꯤꯕꯅꯣ ꯃꯥꯂꯦꯝ ꯇꯝꯄꯥꯛ ꯌꯧꯒꯗꯧꯕ? ꯍꯥꯏꯖꯕ ꯈꯛꯇꯅꯤ, ꯎꯄꯥꯏ ꯂꯩꯇꯦ ꯈꯥꯡꯕ ꯅꯠꯇꯅ꯫ ꯍꯣꯏ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯋꯥꯔꯦ ꯍꯥꯏꯅ ꯁꯥꯒꯔꯗ ꯃꯥꯒꯤ ꯊꯕꯛ ꯑꯁꯤ ꯂꯣꯏꯔꯝꯗꯅ ꯄꯥꯏꯈꯠꯄ ꯌꯥꯗꯦ꯫ ꯄꯥꯏꯈꯠꯄ ꯊꯣꯛꯂꯕꯗꯤ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛꯁꯨ ꯐꯪꯒꯅꯤ ꯍꯥꯏꯅ ꯀꯤꯖꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯄ꯭ꯔꯤꯊꯤꯕꯤ ꯌꯧꯔꯛꯂꯦ꯫ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯆꯤꯡꯌꯥꯒꯨꯝꯕ ꯑꯃꯗ ꯇꯥꯔꯛꯂꯦ꯫ ꯃꯁꯥ ꯑꯗꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯁꯣꯛꯊꯔꯦ꯫ ꯑꯗꯨꯅ ꯄꯨꯗ꯭ꯔꯨꯞ ꯀꯦꯜꯂꯤ ꯂꯧꯕꯨꯛ ꯑꯗꯨꯗ, ꯃꯃꯤꯠ ꯑꯗꯨꯁꯨ ꯎꯏꯔꯤ ꯎꯏꯔꯤ ꯄꯥꯡꯂꯦ꯫ ꯎꯔꯤꯕ ꯄꯨꯝꯕ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯂꯣꯏꯅ ꯎꯔꯦ꯫ ꯋꯥꯍꯣꯡ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯍꯥꯏ, ꯑꯩ ꯑꯁꯤꯕꯨ ꯅꯤꯡꯊꯧꯒꯤ ꯊꯕꯛꯁꯤ ꯇꯧꯗꯕꯤꯗ ꯇꯨꯈ꯭ꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯤꯕ ꯇꯥꯔꯕ꯭ꯔꯥ? ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯈꯔ ꯆꯥꯔꯛꯄꯁꯨ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯧꯒꯠꯇꯨꯅ ꯄꯥꯏꯕ ꯆꯠꯄꯁꯨ ꯉꯝꯂꯔꯣꯏ꯫ ꯀꯩꯗꯧꯕ ꯇꯥꯏ ꯑꯩꯅ ꯇꯧꯔꯤꯁꯤꯗꯤ? ꯍꯦ ꯏꯅꯤꯡꯊꯧ, ꯈꯣꯌꯨꯝ ꯂꯥꯏꯃꯤꯠ ꯇꯧꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯊꯕꯤꯔꯛꯎ꯫ ꯑꯩꯒꯤ ꯆꯥꯅꯅꯕ ꯈꯔꯁꯨ ꯊꯥꯗꯕꯤꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯕꯨ ꯁꯤꯕ ꯇꯥꯔꯦꯅꯦ꯫ ꯋꯥꯈꯜꯗ ꯃꯇꯣꯝꯇ ꯍꯥꯏꯖꯕꯅꯤ, ꯎꯄꯥꯏꯗꯤ ꯂꯩꯇꯦ꯫ ꯇꯁꯦꯡꯅ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯟꯗꯨꯅ ꯃꯊꯨꯟ ꯑꯗꯨ ꯌꯨꯡꯗꯨꯅ ꯂꯩ꯫ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯅꯥꯛ ꯌꯦꯠꯇ ꯁꯣꯔꯣꯛ ꯁꯣꯔꯣꯛ ꯍꯥꯏꯔꯛꯄꯗꯣ꯫ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯑꯁꯤꯗꯗꯤ ꯋꯥꯁꯨ ꯋꯥꯕꯅꯦ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯇꯨꯅ ꯇꯞꯅ ꯉꯝꯗ ꯍꯧꯒꯠꯇꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯛꯂꯤ꯫ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯎꯔꯛꯂꯤ, ꯃꯥꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯈꯖꯤꯛ ꯆꯠꯊꯔꯒ ꯆꯥꯎ ꯁꯥꯡꯈ꯭ꯔꯕ ꯂꯤꯟ ꯑꯃꯅ ꯁꯖꯤ ꯑꯃꯕꯨ ꯎꯝꯒꯗꯕꯒꯤ ꯇꯧꯔꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯁꯥꯒꯔꯗ ꯂꯩꯕ ꯑꯃꯠꯇꯅ ꯃꯥꯂꯦꯝꯒꯤ ꯄꯣꯠꯆꯩ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯀꯔꯤꯃꯠꯇ ꯆꯥꯗ꯭ꯔꯕꯗꯤ ꯇꯁꯦꯡꯅ ꯃꯥꯅ ꯇꯧꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯁꯤ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ꯫ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛꯁꯨ ꯍꯥꯏ,
ꯁꯤꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯁꯖꯤ ꯑꯁꯤ ꯆꯥꯔꯒꯦ꯫ ꯃꯥꯂꯦꯝꯗꯒꯤ ꯄꯣꯠ ꯆꯩ ꯆꯥꯔꯛꯏ ꯍꯥꯏꯗꯨꯅ ꯁꯥꯎꯔꯕꯁꯨ ꯅꯤꯡꯊꯧꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯕꯗꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯅ ꯑꯩ ꯂꯤꯟ ꯑꯁꯤꯗ ꯈꯔ ꯆꯥꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯒꯦ꯫ ꯃꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯁꯣꯂꯤ ꯁꯣꯂꯤ ꯂꯤꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯍꯨꯝ ꯐꯪꯕꯗ ꯂꯤꯟ ꯑꯆꯧꯕ ꯑꯗꯨ ꯎꯝꯒꯦ ꯇꯧꯔꯕ ꯁꯖꯤ ꯑꯗꯨ ꯎꯝꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯋꯥꯍꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯑꯔꯨꯕ ꯑꯁꯪꯕ ꯃꯃꯤꯠ ꯑꯗꯨꯅ ꯋꯥꯍꯣꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯤꯟ ꯑꯗꯨꯗ, "ꯍꯦ ꯂꯤꯟ ꯑꯆꯧꯕ, ꯅꯪꯅ ꯆꯥꯒꯗꯧꯔꯤꯕꯗꯣ ꯑꯩꯁꯨ ꯈꯔ ꯈꯖꯤꯛꯇ ꯆꯥꯖꯒꯦꯕ, ꯈꯔ ꯄꯤꯖꯕꯤꯌꯨ꯫ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ"꯫ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯂꯨꯕ ꯂꯤꯟ ꯑꯆꯧꯕ ꯑꯗꯨꯅ ꯋꯥꯍꯣꯡ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯎꯔꯤꯕ ꯋꯥꯍꯣꯡ ꯑꯁꯦ ꯑꯆꯝꯕ ꯋꯥꯍꯣꯡ ꯃꯥꯟꯗꯦꯗ, ꯂꯥꯏꯒꯤ ꯋꯥꯍꯣꯡ ꯃꯥꯜꯂꯤ꯫ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯃꯔꯝ ꯑꯃ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯅ ꯑꯩ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯋꯥꯍꯣꯡ ꯑꯗꯨ ꯇꯥꯅꯅꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯑꯩ ꯁꯖꯤ ꯑꯁꯤ ꯅꯉꯣꯟꯗ ꯄꯤꯖꯒꯦ, ꯑꯗꯨꯕꯨ ꯅꯪ ꯑꯁꯦ ꯑꯆꯝꯕ ꯃꯥꯟꯗꯦ꯫ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯍꯥꯏꯌꯨ, ꯃꯔꯝ ꯑꯗꯨ ꯇꯥꯔꯕꯗ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯖꯒꯦ"꯫ ꯋꯥꯕꯅ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯕ ꯋꯥꯍꯣꯡ ꯑꯁꯤ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯕꯗꯨ ꯀꯥꯎꯊꯣꯛꯂꯦ꯫ ꯃꯊ꯭ꯋꯥꯏ ꯍꯤꯡꯂꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯈꯜꯂꯛꯇꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥ ꯄꯨꯝꯕ ꯂꯥꯏꯋꯥ ꯌꯥꯎꯅ ꯂꯤꯟ ꯑꯗꯨꯗ ꯇꯝꯂꯦ꯫ ꯋꯥꯍꯣꯡꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕꯗ ꯂꯤꯟ ꯑꯗꯨ ꯍꯔꯥꯎꯔꯦ, ꯑꯗꯨꯅ ꯁꯖꯤ ꯑꯗꯨ ꯃꯥꯒꯤ ꯃꯐꯝꯗ ꯄꯤꯖꯔꯝꯃꯤ꯫ ꯋꯥꯍꯣꯡ ꯑꯗꯨꯗ ꯁꯖꯤ ꯑꯗꯨ ꯆꯥꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯤꯟ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯈꯛꯇꯗ ꯄꯤꯌꯨ ꯍꯥꯏꯔꯛꯄ ꯂꯥꯏꯋꯥ ꯑꯗꯨ ꯃꯥꯅ ꯍꯥꯟꯅ ꯐꯪꯈ꯭ꯔꯕꯗ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯂꯥꯏꯋꯥ ꯑꯗꯨ ꯁꯣꯟꯗꯨꯅ ꯈꯨꯏꯊꯔꯛꯂꯕ ꯃꯥꯒꯤ ꯎꯟꯁꯥ ꯑꯗꯨ ꯍꯨꯗꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯂꯥꯏꯋꯥ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯂꯕꯗ ꯍꯅꯨꯔꯕ ꯆꯍꯤ ꯌꯥꯝꯂꯕ ꯂꯤꯟ ꯑꯗꯨ ꯅꯍꯥ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯇꯥꯏꯕꯪꯗ ꯂꯩꯔꯤꯕ ꯂꯤꯟ ꯀꯧꯕ ꯖꯤꯕ ꯑꯁꯤꯅ ꯍꯅꯨꯔꯕ ꯃꯇꯝꯗ ꯎꯟꯁꯥ ꯍꯨꯗꯨꯅ ꯍꯤꯡꯕ ꯍꯧꯈꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ꯫ ꯃꯥꯏꯊꯤꯔꯕ ꯋꯥꯍꯣꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯀꯣꯜꯗ ꯆꯪꯕ ꯉꯝꯗ꯭ꯔꯦ, ꯃꯔꯥꯜ ꯂꯩꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯥꯎ ꯄꯨꯝꯕ ꯈꯪꯈ꯭ꯔꯕꯗ ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯋꯥꯔꯤ ꯇꯧꯏ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯑꯩꯅ ꯈꯜꯂꯨꯕ ꯈꯨꯗꯤꯡ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ, ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯂꯥꯏꯋꯥ ꯑꯗꯨꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯅ ꯃꯨꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯔꯒꯅꯤ꯫ ꯂꯤꯟ ꯀꯧꯕ ꯖꯤꯕ ꯑꯁꯤꯅ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯂꯤꯁꯥꯡ ꯁꯤꯠꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯒꯅꯤ"꯫ ꯃꯅꯥꯏ ꯑꯗꯨꯅ, "ꯐꯔꯦ ꯅꯤꯡꯊꯧ, ꯊꯣꯏꯅ ꯍꯦꯟꯅ ꯋꯥꯔꯨꯒꯅꯨ, ꯑꯁꯤꯅꯁꯨ ꯍꯦꯟꯅ ꯐꯔꯦ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯍꯦꯟꯕ ꯑꯣꯏꯖꯕ ꯊꯤꯕ ꯃꯤꯑꯣꯏꯕ, ꯅꯨꯡ ꯄꯥꯜ ꯅꯥꯏꯕ, ꯂꯧꯅꯤꯡꯕ ꯃꯥꯏꯈꯨꯝ ꯂꯧꯕ ꯉꯝꯕ ꯖꯤꯕꯅ ꯁꯤꯕ ꯅꯥꯏꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅ ꯈꯣꯏꯌꯨꯝ ꯅꯪꯒꯤ ꯂꯤꯂꯥ ꯁꯥꯟꯅꯒꯗꯧꯔꯤ? ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯔꯅꯨ꯫ ꯅꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ, ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ"꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯂꯤꯟꯅ ꯃꯀꯨ ꯍꯨꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯣꯏ, ꯃꯈꯣꯏꯁꯨ ꯁꯤꯕ ꯅꯥꯏ, ꯃꯤꯅ ꯍꯥꯠꯂꯕꯗꯤ, ꯑꯗꯨꯕꯨ ꯍꯥꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯎꯟꯁꯥ ꯑꯗꯨ ꯑꯍꯜ ꯑꯣꯏꯔꯛꯄꯗ ꯍꯨꯗꯣꯛꯇꯨꯅ ꯅꯧꯅ ꯂꯩꯕ ꯉꯝꯃꯤ꯫ ꯅꯍꯥꯟꯅꯣꯡꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯁꯛ ꯎꯗꯕ ꯑꯗꯨꯅ ꯂꯤꯕꯤꯗꯨꯅ ꯇꯥꯔꯕꯗ ꯂꯧꯁꯤꯟꯕ ꯉꯝꯂꯦ꯫ ꯂꯩꯃ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯛꯎꯗꯕ ꯑꯗꯨꯅ ꯂꯥꯏꯋꯥ ꯑꯃ ꯄꯤꯕꯤꯔꯝꯂꯦ ꯑꯣꯟꯅꯤꯡꯕ ꯃꯇꯝꯗ ꯂꯤꯟ ꯑꯣꯟꯕ ꯍꯥꯏꯅ, ꯑꯗꯨꯒ ꯑꯁꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯪꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕ ꯋꯥ ꯀꯌꯥ ꯑꯗꯨꯅ ꯂꯩꯃ ꯑꯌꯨꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯋꯥꯕꯒꯨꯝ ꯇꯧꯔꯝꯃꯤ, ꯑꯃꯅ ꯃꯁꯥ ꯑꯗꯨ ꯌꯥꯝꯅ ꯍꯥꯀꯠꯆꯕꯒꯨꯝꯅꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯂꯩꯃ ꯅꯧꯅ ꯂꯝꯖꯥ ꯑꯣꯏꯍꯧꯏ, ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯇꯦ꯫ ꯈꯨꯜ ꯑꯗꯨꯗ ꯑꯃꯗꯤ ꯄꯥꯈꯪ ꯃꯆꯥꯁꯤꯡꯅ ꯃꯥꯕꯨ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ, ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯤꯍꯨ ꯆꯪꯕꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯇꯣꯏꯅ ꯅꯪꯂꯝꯃꯤ꯫ ꯐꯃꯨꯡ ꯊꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯡꯂꯣꯝꯗ ꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯀꯣꯔꯧꯍꯟꯕ ꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨ ꯂꯣꯏꯔꯕꯗ ꯎꯈꯣꯡ ꯇꯤꯟ ꯑꯗꯨꯗ ꯊꯦꯠꯇꯨꯅ ꯂꯩꯔꯤꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯕꯨ ꯌꯦꯡꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯅ ꯇꯨꯡꯂꯣꯝꯗ ꯍꯜꯂꯤ, ꯃꯔꯝꯗꯤ ꯃꯁꯥ ꯑꯗꯨ ꯂꯤꯟꯒꯨꯝꯅ ꯃꯔꯥꯡ ꯃꯔꯥꯡ ꯌꯥꯝꯅ ꯂꯥꯡꯂꯝꯃꯤ, ꯑꯃꯗꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯃꯁꯥꯒꯤ ꯅꯤꯡꯊꯤꯔꯕꯤ ꯁꯛꯐꯝ ꯑꯗꯨ ꯇꯥꯔꯝꯗ꯭ꯔꯦ꯫ ꯇꯥꯌꯣꯟꯅꯕ ꯁꯅꯥ ꯃꯆꯨꯒꯤ ꯂꯤꯟ ꯑꯃꯒꯤ ꯃꯃꯤ ꯇꯥꯔꯦ꯫ ꯑꯣꯟꯊꯣꯛꯄ ꯊꯧꯗꯣꯛ ꯍꯥꯏꯕꯗꯨꯅꯤ ꯂꯥꯏꯕꯛ ꯊꯤꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯣꯛꯂꯤꯕ ꯑꯁꯤ꯫ ꯀꯔꯤ ꯀꯔꯝꯕ ꯃꯔꯥꯜꯕꯨ ꯂꯩꯈꯤꯕꯅ ꯑꯁꯨꯝꯅ ꯇꯧꯍꯜꯂꯝꯂꯤꯕꯅꯣ?
ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯏꯁꯣꯔ ꯃꯍꯥꯛꯅ ꯂꯩ ꯃꯇ ꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯣ? ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯍꯥꯏꯔꯝꯕꯗꯨ ꯇꯥꯏꯕꯪ ꯑꯁꯤꯗ ꯇꯁꯦꯡꯅ ꯊꯣꯡꯂꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯃꯪꯂꯥꯟ ꯇꯥꯏꯕꯪꯁꯨ ꯀꯛꯉꯥꯎꯅꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯑꯔꯦꯝꯕꯗ ꯀꯣꯛ ꯁꯥꯕ ꯍꯥꯏꯕꯗꯨ ꯁꯥꯔꯦ ꯑꯃꯗꯤ ꯂꯩꯃꯗꯣ ꯃꯊ꯭ꯋꯥꯏꯁꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯂꯧꯌꯥꯝ ꯆꯥꯕꯒꯤ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯦꯜ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯃꯥꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯔꯨꯞ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯩꯃꯅ ꯏꯁꯤꯡ ꯁꯣꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯁ꯭ꯋꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯃꯔꯨꯞ ꯑꯃꯅ ꯆꯥꯎꯔꯦꯜ ꯏꯕꯣ, ꯄꯨꯡꯁꯦ ꯊꯦꯡꯉꯦ, ꯍꯜꯂꯁꯤꯗ, ꯂꯥꯛꯇꯧꯕ ꯃꯥꯟꯗ꯭ꯔꯦ꯫ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯅꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦꯃꯤ꯫ ꯏꯇꯥꯎ, ꯑꯩ ꯃꯥꯒꯤ ꯊꯕꯛ ꯐꯖꯅ ꯈꯪꯉꯤ, ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯌꯨꯛ ꯆꯥꯛ ꯊꯣꯡꯕꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯅꯠꯇ꯭ꯔꯗꯤ ꯀꯝꯗꯧꯅ ꯆꯥꯛ ꯊꯣꯡꯉꯝꯗꯣꯏꯅꯣ? ꯍꯣꯏ, ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯁꯦ ꯂꯥꯏꯔꯦꯟ ꯑꯃ ꯊꯣꯛꯑꯦꯅ ꯍꯥꯏꯅꯩ, ꯆꯨꯝꯂꯤꯕ꯭ꯔꯥ ꯈꯪꯗꯦꯅꯦ? ꯑꯁ, ꯊꯣꯛꯀꯤ ꯊꯣꯛꯆꯁꯅꯨꯕ, ꯅꯨꯄꯥ ꯃꯥꯟꯗꯕ ꯏꯕꯣ ꯅꯪ ꯑꯃ, ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯌꯥꯝ ꯀꯤꯅꯕ꯭ꯔꯣ? ꯅꯨꯄꯥꯁꯨ ꯃꯤꯅꯤꯀꯣ, ꯀꯥꯎꯒꯅꯨ ꯆꯥꯎꯔꯦꯜ꯫ ꯑꯀꯤꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯉꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯗꯨꯅ ꯂꯩꯔꯤꯉꯩ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯛꯄꯤ ꯁꯛꯇ ꯆꯨꯗ ꯆꯪꯈꯣꯜꯂꯕꯤ ꯂꯩꯃ ꯑꯗꯨ ꯁꯅꯥꯕꯣꯜ ꯑꯃ ꯄꯨꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯦ꯫ ꯃꯥ ꯂꯥꯛꯄꯗꯨ ꯎꯕꯗ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯍꯥꯏꯅ ꯂꯩꯃ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯐꯥꯎꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯊꯣꯡꯒꯥ ꯑꯗꯨꯗ ꯅꯦꯠꯇꯨꯅ ꯏꯁꯤꯡ ꯁꯣꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯆꯥꯎꯔꯦꯜꯅ ꯃꯁꯛ ꯐꯖꯕꯤ ꯏꯕꯦꯝꯃ, ꯐꯖꯩ ꯃꯇꯤꯛ ꯑꯣꯟꯊꯣꯛꯅꯁꯨ ꯄꯣꯡꯉꯤꯗ꯫ ꯅꯨꯡꯁꯤ ꯈꯣꯏꯗꯥꯖꯩ ꯍꯥꯏꯔꯛꯄꯁꯤ ꯐꯅꯗꯤ ꯀꯨꯏꯔꯦ, ꯑꯗꯨꯕꯨ ꯌꯥꯏ ꯀꯧꯕꯗꯤ ꯍꯥꯏꯗꯦꯗ꯫ ꯂꯩꯃ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯆꯥꯎꯔꯦꯜꯗ ꯌꯦꯡꯂꯛꯇꯨꯅ ꯁꯥꯎꯔꯥꯡꯅꯅ ꯈꯨꯝꯂꯛꯏ꯫ ꯇꯥ ꯆꯥꯎꯔꯦꯜ, ꯏꯊꯛ ꯊꯣꯡꯕ ꯏꯕꯨꯡ ꯑꯃ ꯑꯣꯏꯔꯒ ꯅꯈꯥ ꯊꯥꯕ ꯅꯅꯥꯎꯗ ꯀꯔꯝꯕ ꯋꯥꯐꯝ ꯉꯥꯡꯒꯅꯤ ꯈꯪꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯒꯅꯤ? ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗ꯭ꯔꯗꯤ ꯀꯝꯗꯧꯅꯤ? ꯀꯝꯗꯧꯅ ꯊꯛꯈꯥ ꯅꯥꯏꯅꯗꯣꯏꯅꯣ? ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨ, ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ꯫ ꯆꯥꯎꯔꯦꯜ ꯀꯔꯦꯝꯅꯅ ꯅꯁꯛ ꯐꯖꯩ ꯍꯥꯏꯗꯨꯅ ꯄꯥꯈꯪ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯍꯥꯏꯕꯅꯤ, ꯑꯗꯨꯛ ꯊꯤꯅ ꯁꯥꯎꯔꯤꯗꯤ ꯀꯩꯒꯤꯅꯣ ꯍꯥ? ꯀꯩꯒꯤ ꯅꯪꯗꯤ ꯅꯁꯛ ꯐꯖꯔꯝꯃꯣ ꯍꯥꯏꯕꯒꯦ? ꯐꯖꯕꯕꯨ ꯄꯥꯝꯗꯕ ꯑꯩꯒꯤ ꯑꯣꯏꯅꯤꯡꯗꯕ ꯃꯤꯕꯨ ꯂꯩꯔꯝꯒꯗ꯭ꯔꯣ? ꯆꯥꯟꯅꯗ꯭ꯔꯦ ꯏꯕꯦꯝꯃ, ꯅꯪꯒꯤ ꯋꯥꯗꯣ ꯌꯥꯝ ꯆꯥꯟꯅꯗ꯭ꯔꯦ꯫ ꯂꯩꯃ ꯇꯥꯁꯟꯅꯗꯅ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯂꯤ꯫ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯥꯈꯠꯂꯛꯇꯨꯅ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯦꯞꯇꯨꯅ ꯐꯖꯩ, ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯄꯣꯠꯁꯛ ꯈꯨꯗꯤꯡ ꯃꯤꯇꯥꯔꯕꯗꯤꯅꯦ ꯑꯋꯥꯕ ꯀꯌా ꯑꯃꯁꯨ ꯇꯥꯏ ꯍꯥꯏꯕꯁꯦ ꯇꯥ ꯆꯥꯎꯔꯦꯜꯅ ꯀꯧꯕꯤꯗꯕ ꯐꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯗꯨ ꯆꯠꯄ ꯍꯧꯏ꯫ ꯑꯗꯨꯕꯨ ꯇꯨꯡꯗꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯐꯥꯔꯛꯏ꯫ ꯆꯥꯎꯔꯦꯜ ꯃꯥꯅ ꯑꯗꯨꯒ ꯂꯛꯅꯕꯣꯏ ꯀꯔꯤꯕꯣꯏ ꯍꯥꯏꯔꯛꯏ꯫ ꯊꯤꯅ ꯉꯥꯡꯉꯁꯨ ꯅꯁꯨꯝꯂꯥꯡꯒꯤ ꯏꯀꯥꯏ ꯈꯪꯗ꯭ꯔꯤ, ꯉꯥꯎꯔꯦ ꯑꯩꯁꯦ ꯅꯉꯣꯟꯗ꯫ ꯃꯤꯡꯅꯒ ꯂꯩꯃ ꯀꯧꯔꯦ, ꯅꯁꯛꯅꯒ ꯐꯖꯔꯦ, ꯑꯩꯒꯤ ꯂꯩꯃꯗꯨꯝ ꯑꯣꯏꯔꯣꯕ? ꯈꯪꯍꯧꯗꯦ ꯂꯩꯃ ꯑꯁꯥꯎꯕ ꯑꯗꯨꯅ ꯍꯦꯟꯗꯨꯅ ꯆꯥꯎꯔꯦꯜꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ꯫ ꯑꯗꯨꯒ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯣꯡ ꯃꯄꯥꯛ ꯑꯗꯨꯛ ꯌꯥꯝꯅ ꯅꯥꯏꯗꯕ, ꯅꯆꯜ ꯅꯆꯦꯗ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ, ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯈꯨꯜ ꯂꯩꯀꯥꯏꯗ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯌꯦꯡꯂꯤꯕ꯭ꯔꯥ? ꯑꯩꯅ ꯊꯥꯔꯤꯕ ꯈꯨꯄꯥꯛ ꯑꯗꯣ ꯋꯥꯔꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯨ, ꯅꯆꯜ ꯅꯆꯦ ꯀꯌꯥꯅ꯫ ꯐꯩ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯔꯦꯜ ꯂꯩꯃꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯧꯅꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯨꯛꯅꯩ꯫ ꯃꯁꯥ ꯀꯟꯖꯅꯕ ꯂꯩꯃꯗꯨ ꯀꯣꯏꯂꯥꯎ ꯂꯥꯎꯏ꯫ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯁꯥ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯑꯩ ꯁꯤꯕ ꯇꯥꯔꯦ꯫ ꯀꯅꯥ ꯂꯩꯒꯦ? ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯂꯩꯃꯒꯤ ꯋꯥꯀꯠꯄ ꯀꯅꯥꯅ ꯇꯥꯗꯦ, ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤ ꯂꯝꯍꯥꯡꯉꯤ, ꯃꯤ ꯆꯠꯅꯗꯦ꯫ ꯆꯥꯎꯔꯦꯜꯅ ꯀꯔꯦꯝꯅꯗꯨꯅ ꯂꯥꯎꯅꯤꯡꯕ ꯃꯈꯩ ꯂꯥꯎ, ꯌꯦꯡꯒꯦ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯀꯟꯕ ꯀꯅꯥꯅ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ꯫ ꯂꯝꯖꯥ ꯁꯔꯥ ꯅꯪꯕꯨ ꯀꯅꯥꯅ ꯅꯨꯡꯁꯤꯕꯤꯕꯒꯦ? ꯅꯕꯨꯡꯉꯣ ꯑꯩꯅ ꯅꯨꯡꯁꯤꯕꯤꯔꯤꯁꯦ ꯅꯔꯥꯏꯕꯛ ꯐꯩ ꯍꯥꯏꯕꯗꯤ ꯈꯟꯗꯦꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯃꯗꯣ ꯑꯁꯥꯎꯕꯒꯤ ꯄꯟꯈꯩ ꯂꯥꯟꯈ꯭ꯔꯦ꯫ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯈ꯭ꯔꯦ꯫ ꯑꯁꯥꯎꯕꯗꯨꯅ ꯀꯥ ꯍꯦꯟꯈꯤꯕꯅ ꯀꯞꯂꯦ, ꯃꯈꯣꯜ ꯊꯣꯛꯇ꯫ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯤꯡꯁꯤꯡꯂꯛꯂꯤ ꯉꯔꯥꯡꯒꯤ ꯃꯪꯗ ꯍꯥꯏꯔꯝꯕꯗꯣ꯫ ꯂꯥꯏꯋꯥ ꯑꯊꯣꯏꯕꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯃꯕꯨꯛꯅꯤꯡꯗ ꯁꯣꯜꯂꯦ꯫ ꯂꯤꯟ ꯑꯣꯟꯕ ꯉꯝꯅꯅꯕ ꯂꯥꯏꯋꯥꯗꯨ, ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯃꯤꯠꯅ ꯀꯨꯞꯄꯗ ꯁꯅꯥ ꯃꯆꯨꯒꯤ
ꯆꯥꯎ ꯁꯥꯡꯈ꯭ꯔꯕ ꯂꯤꯟ ꯑꯃ ꯑꯣꯟꯈ꯭ꯔꯦ꯫ ꯑꯣꯏꯈ꯭ꯔꯦ ꯂꯤꯟ ꯂꯩꯃ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯇꯤ꯫ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯅꯤ ꯂꯩꯃꯅ ꯂꯤꯟ ꯑꯣꯜꯂꯛꯄ ꯑꯁꯤꯗ ꯀꯤꯔꯗꯨꯅ ꯆꯦꯟꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯅꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯂꯩꯃꯅ ꯃꯤ ꯇꯪꯈꯥꯏ ꯑꯃꯃꯨꯛ ꯑꯣꯜꯂꯛꯂꯦ꯫ ꯈ꯭ꯋꯥꯡꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯁꯤꯡꯅ ꯂꯤꯟ, ꯑꯗꯨꯒ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯅ ꯃꯤ꯫ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ ꯃꯤꯠꯃꯥꯡꯗ ꯎꯔꯤꯕ꯫ ꯂꯩꯃ ꯃꯍꯥꯛꯀꯤ ꯃꯃꯩ ꯑꯗꯨ ꯁꯥꯡꯇꯣꯛꯄ ꯍꯦꯜꯍꯜꯂꯤ꯫ ꯑꯗꯨꯒ ꯆꯦꯟꯈ꯭ꯔꯤꯕ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯐꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ꯫ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯦ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ꯫ ꯂꯩꯃ ꯌꯥꯝꯅ ꯀꯔꯦꯝꯅꯕ ꯈꯨꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ, "ꯍꯧꯖꯤꯛꯇꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯩꯕꯨ ꯐꯖꯩ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯍꯥ? ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯕꯨ ꯎꯕꯗ ꯆꯦꯜꯂꯤꯕ? ꯃꯥꯟꯗ꯭ꯔꯕꯣ ꯑꯩꯁꯦ ꯅꯪꯒꯤꯅꯤ ꯍꯥꯏꯈꯤꯕ ꯆꯪꯈꯣꯜꯂꯕꯤ ꯂꯩꯃꯗꯣ? ꯍꯥ ꯇꯥ ꯆꯥꯎꯔꯦꯜ, ꯈꯨꯝꯃꯣ, ꯁꯦ ꯈꯨꯝꯃꯣꯕ." ꯆꯥꯎꯔꯦꯜ ꯀꯤꯕꯅ ꯃꯈꯣꯜ ꯑꯗꯨ ꯅꯤꯛꯂꯞꯅ, "ꯅꯠꯇꯦ, ꯅꯪꯗꯤ ꯂꯩꯃ ꯅꯠꯇꯦ꯫ ꯃꯥꯅꯦ, ꯅꯪꯗꯤ ꯂꯤꯟꯅꯤ, ꯅꯪꯗꯤ ꯂꯤꯟ ꯂꯩꯃꯅꯤ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ, ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ, ꯑꯩ ꯅꯪ ꯀꯤꯖꯩꯌꯦ." ꯂꯩꯃ ꯃꯍꯨ ꯄꯨꯕꯤ ꯂꯤꯟꯅꯤ ꯑꯣꯜꯂꯤꯕ ꯑꯗꯨ, ꯑꯗꯨꯅ ꯃꯍꯨ ꯌꯥꯎꯔꯕ ꯃꯔꯩ ꯑꯗꯨ ꯈꯨ ꯂꯥꯎꯅ ꯀꯥꯝꯊꯣꯔꯛꯂꯦ꯫ ꯏꯃꯥꯎ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨ ꯑꯃꯨꯛꯇꯪꯗ ꯂꯥꯎꯃꯤꯟꯅꯩ꯫ ꯂꯩꯃ ꯑꯁꯥꯎꯕꯅ ꯍꯧꯖꯤꯛꯇꯤ ꯇꯁꯦꯡꯅ ꯂꯤꯟ ꯑꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯝ ꯍꯦꯟꯕ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯄꯨꯟꯅ ꯑꯃꯨꯛꯇꯪꯗ ꯌꯣꯠꯈ꯭ꯔꯦ꯫ ꯂꯣꯏꯈ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯄꯨꯟꯁꯤ꯫ ꯉꯥꯏꯍꯥꯛ ꯀꯨꯝꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯔꯦ ꯍꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯑꯣꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯦ꯫ ꯑꯗꯨꯒ ꯂꯩꯃ ꯃꯍꯥꯛꯅ ꯍꯥꯟꯅꯒꯤ ꯂꯩꯃ ꯑꯣꯟꯗꯨꯅ ꯏꯁꯤꯡꯀꯣꯜ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯀꯅꯥ ꯎꯗ꯭ꯔꯤꯉꯩꯗ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯅꯨꯄꯥ ꯑꯍꯨꯝ ꯁꯤꯕꯒꯤ ꯋꯥꯔꯤꯅ ꯅꯤꯟꯈ꯭ꯔꯦ꯫ ꯑꯃꯗꯤ ꯁꯤꯔꯤꯕꯁꯤ ꯂꯥꯏꯔꯦꯟꯅ ꯑꯣꯠꯇꯨꯅ ꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯃ ꯐꯨꯡꯒꯥ ꯑꯗꯨꯗ ꯃꯊꯥ ꯁꯥꯅ ꯐꯝꯂꯤ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ꯫ ꯀꯔꯤꯒꯤꯅꯣ? ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯩꯅꯗꯕ, ꯍꯦꯛ ꯎꯕꯗ ꯆꯦꯟꯅꯔꯤꯕ ꯖꯤꯕ ꯂꯤꯟ ꯑꯁꯤꯕꯨ ꯑꯩꯉꯣꯟꯗ ꯑꯣꯟꯕ ꯉꯝꯍꯜꯂꯤꯕ ꯑꯩꯒꯤ ꯀꯔꯝꯕ ꯊꯧꯗꯥꯡ ꯂꯩꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯤꯟ ꯑꯃꯨꯕ ꯑꯃꯒ ꯑꯁꯪꯕ ꯑꯃꯒ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯤ ꯑꯣꯜꯂꯛꯂꯦ꯫ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯃꯅꯤ꯫ ꯑꯅꯤꯃꯛ ꯐꯖꯩ꯫ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯃꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯂꯛꯇꯨꯅ ꯅꯨꯡꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ, "ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯅꯪꯒꯤꯗꯃꯛ ꯃꯇꯝ ꯑꯁꯤꯗ ꯃꯤꯆꯪ ꯂꯩꯔꯣꯏ꯫ ꯅꯪꯒꯤ ꯍꯛꯄꯨ ꯃꯨꯟꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯅꯪꯅ ꯈꯪꯗꯕꯅꯤ ꯂꯩꯃ, ꯃꯇꯝ ꯑꯁꯤꯗ ꯃꯤ ꯈꯨꯗꯤꯡ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯧ꯫ ꯊꯥꯖꯕꯕꯨ ꯈꯨꯗꯛꯇ ꯄꯤꯒꯅꯨ꯫ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯌꯥꯝꯅ ꯂꯩꯇ꯭ꯔꯕꯅꯤ꯫ ꯍꯤꯡꯕꯗ ꯌꯥꯝꯅ ꯋꯥꯒꯗꯧꯔꯤꯕꯅꯤ." ꯂꯤꯟ ꯅꯨꯄꯥ ꯑꯗꯨꯅ, "ꯑꯗꯨꯅꯅꯤ ꯇꯣꯜꯂꯕꯤ ꯅꯪꯒꯤꯗꯃꯛ ꯈꯣꯌꯨꯝ ꯃꯍꯥꯛꯅ ꯃꯍꯨ ꯄꯨꯕ ꯂꯤꯟꯕꯨ ꯑꯣꯟꯕ ꯉꯝꯖꯧ ꯍꯥꯏꯅ ꯁꯤꯟꯅꯔꯝꯂꯤꯕ꯫ ꯁꯤꯟꯅꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯅ ꯅꯪꯒꯤ ꯈꯨꯠꯂꯥꯏꯅꯤ꯫ ꯅꯪꯉꯣꯟꯗ ꯐꯠꯇꯕ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯆꯩꯔꯥꯛꯄꯤꯌꯨ꯫ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯍꯟꯊꯅ ꯂꯩꯔꯣꯏꯗꯕꯅꯤ." ꯆꯨꯝꯃꯤ ꯇꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯇꯧꯔꯛꯏ ꯍꯥꯏꯗꯨꯅ ꯃꯤꯕꯨ ꯍꯥꯠꯄꯁꯦ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯒꯤ ꯑꯅꯤꯡꯕ ꯊꯨꯡꯈ꯭ꯔꯕꯁꯨ ꯍꯥꯠꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯅꯥꯛ ꯅꯛꯄ ꯃꯤꯗꯤ ꯑꯋꯥꯕ ꯐꯪꯏ꯫ ꯑꯗꯨꯅ ꯑꯩ ꯄꯥꯝꯗꯦ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯍꯤꯡꯖꯕꯅꯤ꯫ ꯑꯩꯒꯤ ꯌꯦꯛꯅꯕꯕꯨ ꯇꯣꯏꯅ ꯍꯥꯠꯂꯕꯅꯤ꯫ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯑꯩꯁꯦ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯐꯠꯇꯕ ꯃꯤꯡꯊꯣꯜ ꯐꯪꯒꯅꯤ꯫ ꯃꯗꯣ ꯑꯩ ꯌꯥꯝꯅ ꯀꯤꯖꯩꯌꯦ꯫ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯨ꯫ ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ? ꯂꯤꯟ ꯑꯣꯟꯕꯁꯦ ꯄꯥꯝꯗ꯭ꯔꯕ꯭ꯔꯥ? ꯃꯤꯅꯝꯕꯅ ꯊꯜꯂꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯀꯩꯁꯨ ꯂꯩꯇꯕ ꯑꯩꯅ ꯍꯤꯡꯉꯨꯕꯒꯤ ꯑꯥꯔꯊ ꯂꯩꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯛꯇꯤ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯤ ꯍꯥꯠꯄ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯤꯟ ꯀꯧꯕ ꯖꯤꯕꯁꯦ ꯑꯣꯟꯗꯨꯅ ꯃꯈꯣꯏꯒꯤ ꯁꯪꯁꯥꯔꯗ ꯊꯣꯞꯅ ꯂꯩꯈ꯭ꯔꯒꯦ꯫ ꯌꯥꯒꯗ꯭ꯔꯥ? ꯀꯔꯤꯒꯤ ꯌꯥꯔꯣꯏ? ꯑꯗꯨꯅ ꯅꯪꯒꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯑꯣꯏꯅꯤ ꯍꯥꯏꯔꯕꯗꯤ ꯌꯥꯏ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯅꯪꯅ ꯂꯤꯟ ꯑꯃꯨꯛ ꯑꯣꯟ, ꯃꯤ ꯑꯃꯨꯛ ꯑꯣꯟ, ꯇꯥꯏꯕꯪꯄꯥꯜ ꯑꯅꯤ ꯑꯁꯤꯗ ꯇꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯌꯥꯗꯦ꯫ ꯅꯪꯒꯤ ꯑꯣꯏꯕ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯑꯗꯨ ꯍꯥꯏꯔꯛꯎ꯫ ꯂꯩꯃ ꯀꯞꯇꯨꯅ, "ꯏꯃꯥ, ꯕꯕꯥ, ꯀꯅꯥ ꯂꯩꯇ꯭ꯔꯕꯤ ꯑꯩꯅ ꯍꯤꯡꯕꯒꯤ ꯑꯥꯔꯊ ꯀꯔꯤꯅꯣ? ꯑꯩ ꯂꯦꯞꯂꯦ, ꯍꯣꯡꯁꯨ ꯍꯣꯡꯂꯔꯣꯏ꯫ ꯑꯔꯣꯏꯕ ꯐꯤꯔꯦꯞꯅꯤ, ꯇꯤꯜꯂꯒꯦ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯃꯔꯛꯇ꯫
ꯇꯥꯡꯅ ꯐꯪꯕ ꯃꯤꯑꯣꯏ ꯃꯄꯣꯛꯁꯦ ꯑꯩ ꯀꯠꯂꯛꯇ꯭ꯔꯦ, ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯣꯜꯂꯛꯂꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯣ, ꯆꯠꯈ꯭ꯔꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯧꯗꯣꯛ ꯃꯈꯩꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯃꯤꯆꯪ ꯂꯩ, ꯏꯁꯣꯔ ꯂꯩ꯫ ꯂꯥꯟꯗ ꯂꯥꯜꯂꯨꯒꯅꯨ, ꯃꯤ ꯋꯥꯠꯂꯣꯏ ꯍꯥꯏꯕꯁꯤꯃꯗꯤ ꯈꯪꯕ ꯑꯣꯏꯍꯧꯔꯁꯅꯨ꯫ ꯄꯥꯎꯖꯦꯜ ꯑꯣꯏꯅ ꯄꯤꯔꯝꯂꯁꯤ꯫ ꯂꯩꯃ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ, ꯑꯗꯨꯒ ꯂꯥꯏꯋꯥ ꯑꯗꯨ ꯁꯣꯜꯂꯦ, ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯁꯅꯥ ꯃꯆꯨꯒꯤ ꯂꯤꯟ ꯑꯣꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯃ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯇꯒꯤ ꯂꯣꯏꯈ꯭ꯔꯦ꯫ ꯍꯤꯡꯅ ꯍꯤꯡꯅ ꯂꯤꯟꯒꯤ ꯃꯔꯛꯇ ꯃꯤꯌꯥꯝꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯐꯪꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ ꯃꯅꯤꯡꯇꯝꯅ꯫